Class 8 ahum suba para iboholgi imung. Ibohol khoigi ingkhol asi pungon olamme. Sahi kunmuga sida sumi kharadi onpham thoi. Pithribi pummasu oli. Adubu asuk sathina olamgani haibasi ai mangdasu manglamde. Ingkholgi akoibada upal wapal mayam ama pareng sana lerami. Ingkholgi manungda haipal leipal kayasu horami. Mayai aduda jumjau asauba amagi mamangda pakraba sumang ama lerami. Madugi sumathakta lamlem oina lampak amagasu taaduna lerami. Aikhoina piklingaida nungtigi sanaphamni ingkhol asi. Ibol khoigi imung asi matam maduda yamma nungaibamak natrabasu saba thakpagidi lempana lerami. Aikhoina angang oiringaida uhoba makhoigi phawkot adu ningthina sawi. Laikai asida adugumba amata leramde. Madu mapuboki haktaktani. Matam maduda makhoigi lau pari taramuk sarami. Lau pari taramuk adugi phawna makhoigi saba thakpagi phijet chakset ke lairik laisu tambagi potkup pumnamak irai laina purami. Aduna laikai asida makhoina khwaidagi nungaiba imung haibadu oirami. Aduk nungaiba imung aduna sahi kullo masida asuk sathiba phibam amada olamba ubada ai yamna sathina ngaklami. Ai ibohol khoigi mangonda phamduna lerami. Iboholga makhoigi imungi awa nungaigi wari saminarami. Iboholna wari adu litharami. Aikhoigi baji khoigi machin manau nipa mangani aduga nupi taretni. Aduna baji khoina tongan chanaba matamda lau pari ani ani thungnai. Bajina aikhoi tara poi nipa tarukka nupi mariga. Nipa ani madi nupi thidringaida laikhidre. Aikhoi nipa mari haujiksu leiri. Bajina laikhidraba matungda aikhoi tongan chanai. Tongan chanaba matamda laurak amamam thungnai. Siddharthana sahi tara nithoi tapatsa tauraba matungda nongma jangi mangal mangonda phaurakkhibagum aingondasu samamnaba asi koghannanaba mangal ama phaurai. Khangle ibohol khoigi jumban kaiban asuk sathina haitharakpagi maram. Mapuboki matamda aduk chauna marang kaina leiramba ingkholado haujikti yumgi yum ngakta ngaikhre. Yum amaga saijinga lonaduna yensang napi mana masing khajiktang thaningai lam machet amatta phau leikhidre. Ingkholgi mayaida matam ama laikai asida ai mangai haina leiramba yumjau adu kadaida satkraba leiramdre. Iboholna khumlai. Ingkhol asi aikhoi mayam jenabada yumjau adu matat thadat nakhre. Yum mayam asi thiduna yengu taraga tarukni. Ingkhol asi mingsel kaibadauna machet taakre. Aigi thainagi angang oiringagi marup iboholdo khangning ningsinglai. Wangang sangangda rasyamna chenbani. Marup mapangsingna mahakpu kabi oinanaba kanna insinkhi. Mahaksu laknaki. Class 6-7 tambagi aduwaida saireng ahum kaksu iki. Adubu kabi oinaba laknaba aduna mahaki punsigi higai oiki. Mahaki sairengda khoidajabi kana thengnarubadagi ibohol nganta mayum pankhi. Mahaki lairik tambagi aidhaisu aduwaida adum tupchinkhi. Iboholna makha tari. Khangde khanghaude. Karam haina aikhoigi ingkholgi mising asi ising ichaudawna hengalakhiba. Ingkholnadi pakpa hengalaktabanina kari oirakadagi khangdre. Matam amada kabi oige laknaramba ibohol ataisu sangtharamkhigadabani. Angang anina nong khakpagumna kaptuna chensilakpa aduda yakhidre. Angang anido
mawong matau sap manai. Mayang ikang kangladuna mabuk tahi tahi. Manapne matinne nonganbadagi mamai mamitsu tathok pidri male. Mafi maronsu amatta yaudi. Manap matin thurut thurut khara singkhat. Khudangda khara taishin. Mapada wakat lay. Nong khongbadawna kappadi tokte. Aina hangi. Bohal. Angang ani sibu phaibokla. Snatteda nauron kuman khiduna taubani. Angang ani dugi nong khong aduda khang bangamdra male. Nupa macha khara sauba ani masu imungdagi thorakle. Ngasai makai tumduna leramdi male. Makhoi ani dusu siri yangang laduna masak masu thoktre. Aina hangi. Ibohal. Nangbu angang kaya sure. Pokpagi budi angang tara nithoi ni hujik nipal leiri. Karigino angang asuk yamna khanghaudana aigi sindagi wahang ado thoke. Ibohal yamna nokning luramale nokna khumai. Asibu aina poke haina poklibara laina pirakpani. Ai haifam khangde kari haina mangonda bhab tahangani. Aduna wafam madu khara thaidokle. Angangdi kaya sauba yaure. Lairik laisu kadai phauba tamba yaure. Kadai dagi lairik laisu tamhalugadabano. Nongmagi sak mabuk thanna phauba pijaba ngamdrabasina. Nupa masa halladuna maram oklagadi aigi teng khara oigadaba. Adubu rot mohori oiduna tokle. Nupa masa halladu rot mohori oiri tabada. Nungai adubu mangonda mateng amatta pangde tabada nungai taba amadi poi. Karigino nupa masa halladuna rot mohori oiraga mateng pangakte hairidubo. Ibohal phak nokhalai. Rot mohori haibasi PWD gi natiye. Haujikalgi khongrau masil phakpi setpa furitna lagaugi layum manbi litpa nupi dauna masam sangna khakpa kangbu ama nonganbadagi numit taba phauba lambida kochat chatlibadaine. Makhoi adunine rot mohori hairibse. Tanja aduda iboholgi nupi adu irujarubadagi ising sanabu lama puduna kakhalai. Masak adu hek lakpa ngamludre. Masak adu sathina thijinbata natana yamnasu hal oire. Adugisu mathakta amukasu thakum sujilakla male masa adu yamna lumna ure. Matung maktada mayang sathina kanglabi matu marang ningthina haudrabi masa mapal tararom selibi hui mapi amakhaksu inarai. Ai iboholgi nupi romda amuk yengi hui mapi romda amuk yengi iboholgi nupi duda amuk yengi. Nangthongbam Kunjamahon.